ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯇꯝ ꯋꯥꯔꯤ ꯀꯣꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯤꯇꯜ ꯋꯥꯍꯤꯡꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯕꯦꯗꯥꯄꯤꯌꯥꯔꯤ ꯆꯣꯡꯊꯥꯝ꯫ ꯏꯅꯥꯎꯕꯅ ꯍꯥꯏꯔꯛꯏ, "ꯀꯥꯟꯇ, ꯍꯟꯗꯛ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯀꯔꯤꯅꯣ?" ꯀꯥꯟꯇꯅ ꯄꯥꯈꯠꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯉꯛꯂꯤꯕꯅꯤꯅꯦ ꯚꯥꯏ, ꯑꯩꯁꯨ ꯈꯪꯗꯦꯅꯦ." ꯏꯅꯥꯎꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯟꯇꯒꯤ ꯌꯨꯝꯗꯒꯤ ꯆꯠꯈꯤ꯫ ꯌꯨꯝ ꯌꯧꯔꯦ ꯏꯅꯥꯎꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯡꯒꯣꯟꯒꯤ ꯀꯥꯆꯤꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯤ꯫ ꯂꯨꯋꯥꯡ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯅꯥꯎꯕꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯈꯪꯉꯤ ꯇꯥꯃꯣ." ꯂꯨꯋꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯏꯅꯥꯎꯕ ꯈꯪꯅꯤꯡꯗꯨꯅ, "ꯀꯔꯤꯅꯣ ꯏꯅꯥꯎ, ꯍꯥꯏꯌꯨ, ꯅꯌꯥꯝꯕꯗ ꯁꯦꯡꯅ ꯇꯝꯃꯨ." ꯂꯨꯋꯥꯡꯅ, "ꯅꯣꯡꯃ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯆꯦ ꯂꯩꯁꯅꯥꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯣ ꯑꯩꯁꯨ ꯎꯍꯧꯏ꯫ ꯀꯧꯁꯨ ꯀꯧꯅꯔꯝꯃꯦ, ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯗ ꯀꯥꯟꯇ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯃꯣꯏ 4-5ꯃꯨꯛ ꯏꯟꯅꯈꯤ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯁꯨꯝ ꯂꯥꯛꯄꯅ ꯑꯉꯥꯡ ꯑꯃ ꯆꯦꯜꯂꯛꯂꯒ, 'ꯀꯥꯟꯇꯅ ꯆꯦ ꯂꯩꯁꯅꯥꯗꯣ ꯐꯥꯔꯒ ꯃꯅꯤꯡꯒꯤ ꯆꯤꯡꯌꯥꯗ ꯄꯨꯈ꯭ꯔꯦ ꯇꯥꯇꯣꯟ.' ꯂꯨꯋꯥꯡ ꯄꯥꯈꯠꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯀꯥꯟꯇ ꯍꯣꯏꯅ ꯆꯦ ꯂꯩꯁꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯤꯕꯗꯣ ꯂꯨꯋꯥꯡꯅ ꯎꯏ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯂꯨꯋꯥꯡꯅ ꯎ ꯑꯆꯧꯕ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯆꯦ ꯂꯩꯁꯅꯥꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕꯤꯕ ꯑꯣꯠꯄꯤꯕꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯀꯥꯟꯇ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯅꯥꯎꯕ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯃꯇꯨꯡꯗ ꯅꯥꯀꯟꯗ ꯇꯥꯕ ꯎꯈꯣꯛ ꯑꯃꯅ ꯂꯩꯁꯅꯥꯒꯤ ꯃꯀꯣꯛꯇ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯑꯅꯤꯔꯛ ꯀꯟꯕꯗ ꯂꯩꯁꯅꯥ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯅꯥꯎꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯈꯨꯗꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯏꯅꯥꯎꯕ ꯆꯥꯛ ꯆꯥꯅꯔꯨꯕ ꯂꯣꯏꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯤꯉꯩꯗ ꯊꯦꯡꯈꯤꯕꯅ ꯄꯨꯡ 10:30ꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯁꯨ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ, ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜ ꯑꯃ ꯁꯤꯈꯤꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯀꯤꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅꯗꯕ ꯃꯇꯝꯅꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯆꯠꯄ ꯇꯥꯔꯦ꯫ ꯃꯃꯥꯟꯅꯕꯅ ꯊꯤꯜꯂꯨꯔꯥ ꯍꯥꯏꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯂꯥꯛꯏ꯫ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯈꯨꯟꯗꯣꯟ ꯌꯧꯔꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯨ ꯃꯥꯟꯕ ꯍꯨꯏꯁꯨ ꯃꯥꯟꯕ ꯑꯃ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯕꯗꯨꯗ ꯏꯅꯥꯎꯕꯅ ꯒꯥꯔꯤ ꯑꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯄꯔꯞ ꯀꯨꯝꯊꯔꯒ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯧꯗꯨ ꯋꯥꯈꯜ ꯑꯣꯏꯔꯕꯣꯏ ꯈꯟꯗꯣꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯒ ꯏꯅꯥꯎꯕꯒꯤ ꯃꯅꯤꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯛꯄꯗꯨ ꯏꯅꯥꯎꯕꯅ ꯇꯥꯔꯦ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯅꯥꯎꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯑꯋꯥꯡꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯔ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯈꯠꯅꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯊꯥꯜꯂꯒ ꯆꯪꯁꯤꯟꯈꯤ꯫ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯛꯇꯨꯅ ꯂꯣꯡꯅ ꯇꯥꯏ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ꯫ ꯉꯥꯏꯍꯥꯛ ꯑꯅꯥꯕ ꯈꯥꯡꯂꯕ ꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯣꯕꯥꯏꯜ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯣꯕꯥꯏꯜ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯣꯕꯥꯏꯜ ꯊꯤꯕ ꯍꯧꯏ꯫ ꯈꯪꯍꯧꯗꯅ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ "ꯗꯥ ꯏꯅꯥꯎꯕ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯏꯅꯥꯎꯕ ꯌꯥꯝꯅ ꯉꯛꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯂꯩꯔꯝꯕꯗꯨꯗ ꯏꯅꯥꯎꯕꯅ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯏꯅꯥꯎꯕ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯖꯒꯦ." ꯏꯅꯥꯎꯕꯅ, "ꯑꯩ ꯈꯪꯏ, ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯉꯁꯤ ꯑꯍꯤꯡ ꯄꯨꯡ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯕ ꯉꯝꯂꯔꯣꯏ." ꯏꯅꯥꯎꯕꯅ, "ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ."
ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯀꯥꯟꯇꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ, ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯅꯥꯎꯄꯥ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯀꯥꯟꯇ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ, ꯀꯔꯝꯅ ꯑꯁꯦꯡꯕ ꯃꯔꯨꯞꯄꯨ ꯃꯥꯡꯅꯕ ꯁꯤꯟꯒꯅꯤ ꯈꯟꯕꯗ ꯊꯋꯥꯏ ꯋꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯁꯤꯟꯅꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ, ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ, ꯐꯠꯇꯕ ꯃꯤꯗꯤ ꯇꯥꯏꯕꯪꯗ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯅꯪꯅ ꯃꯥ ꯄꯨꯔꯛꯄꯗ ꯇꯔꯥꯏꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯄꯨꯡ 11:30 ꯇꯥꯔꯛꯂꯦ꯫ ꯃꯥꯕꯨ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯊꯦꯡꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯅꯥꯎꯕ ꯄꯟꯊꯗꯅ ꯀꯥꯟꯇꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯀꯥꯟꯇꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯀꯥꯟꯇꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯥꯟꯇꯕꯨ ꯀꯧꯏ, ꯏꯇꯥꯎ, ꯏꯇꯥꯎ ꯇꯥꯕ꯭ꯔꯣ? ꯏꯇꯥꯎ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ, ꯑꯩꯅꯦ, ꯏꯅꯥꯎꯕꯅꯦ꯫ ꯀꯥꯟꯇꯅ, ꯀꯅꯥꯅꯣ ꯑꯊꯦꯡꯕꯁꯤꯗ? ꯏꯅꯥꯎꯕꯅ, ꯑꯩꯅꯦ ꯏꯇꯥꯎ, ꯏꯅꯥꯎꯕꯅꯦ, ꯊꯣꯡ ꯍꯥꯡꯇꯣꯛꯑꯣ꯫ ꯀꯥꯟꯇꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯀꯥꯟꯇꯒꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯏꯅꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦꯅꯦ꯫ ꯀꯥꯟꯇꯅ, ꯀꯩꯗꯧꯔꯦ ꯏꯇꯥꯎ? ꯑꯗꯨꯝ ꯍꯥꯏꯌꯣ꯫ ꯏꯅꯥꯎꯕ ꯈꯤꯇꯪ ꯀꯣꯟꯊꯅ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯨꯄꯤ ꯑꯃ ꯂꯨꯄꯥ ꯂꯥꯛ 10ꯒ ꯂꯣꯏꯅꯅ ꯃꯆꯥ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯂꯃꯥꯡꯅꯔꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯅꯤꯅꯦ, ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯏꯇꯥꯎ ꯁꯤꯕꯨ? ꯀꯥꯟꯇꯅ, ꯃꯐꯝ ꯀꯔꯥꯏꯗ? ꯏꯅꯥꯎꯕꯅ, ꯑꯩꯈꯣꯏ ꯐꯥꯝꯗꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯣꯏꯖꯕ ꯐꯪꯂꯝꯗꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯊꯤꯔꯛꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯥꯟꯇ ꯀꯥꯟꯅꯕꯗꯨ ꯐꯪꯍꯧꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯧ ꯁꯤꯖꯤꯟꯅꯔꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯒ ꯀꯥꯟꯇꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯇꯧꯔꯁꯤ, ꯃꯤꯅ ꯃꯗꯨ ꯎꯔꯒ ꯐꯖꯗꯦ꯫ ꯀꯥꯟꯇꯅ ꯃꯗꯨ ꯍꯥꯏꯔꯤꯕꯗꯨ ꯏꯅꯥꯎꯕꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯀꯥꯟꯇ ꯍꯣꯏꯒꯤ ꯐꯥꯝꯗ ꯆꯠꯇꯨꯅ ꯑꯣꯏꯖꯕꯗꯨ ꯂꯧꯔꯨꯗꯕ ꯌꯥꯗꯦ ꯈꯟꯕꯒꯤꯅꯤ꯫ ꯁꯣꯝꯗꯅ ꯏꯅꯥꯎꯕ ꯀꯔꯤꯒꯨꯝꯕ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯥꯎꯕ ꯀꯥꯟꯇꯕꯨ ꯄꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯥꯟꯇꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯇꯥꯎ? ꯑꯗꯨꯕꯨ ꯃꯤ ꯈꯪꯈ꯭ꯔꯗꯤ ꯐꯖꯗꯦ, ꯑꯍꯤꯡꯁꯤꯗ ꯃꯤ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯣ, ꯊꯕꯛꯇꯣ ꯇꯧꯍꯧꯁꯤ꯫ ꯀꯥꯟꯇꯅ, ꯍꯣꯏ ꯏꯇꯥꯎ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ꯫ ꯄꯨꯡꯁꯨ 12 ꯇꯥꯒꯗꯕ ꯃꯤꯅꯤꯠ 4 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯏꯅꯥꯎꯕꯅ ꯈꯜꯂꯤ, ꯀꯥꯟꯇ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄꯅꯤꯅ ꯅꯪ ꯂꯣꯏꯅ ꯀꯟꯕ ꯉꯝꯂꯣꯏ꯫ ꯑꯃꯨꯛꯁꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯁꯤꯟꯅꯒꯅꯤ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯪ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯥꯟꯇ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯎꯗ ꯊꯣꯝꯖꯤꯟꯗꯨꯅ ꯏꯅꯥꯎꯕ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ꯫ ꯀꯥꯟꯇꯗꯤ ꯃꯅꯤꯡꯗ ꯐꯝꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯥꯟꯇꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯏꯅꯥꯎꯕ ꯍꯣꯏꯒꯤ ꯐꯥꯝ ꯅꯥꯀꯟꯗ ꯆꯠꯇꯨꯅ ꯐꯥꯝ ꯃꯥꯏꯀꯩ ꯇꯝꯂꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯡ 12 ꯇꯥꯔꯛꯂꯦ꯫ ꯂꯩꯁꯅꯥ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯖꯔꯤ꯫ ꯁꯣꯝꯗꯅ ꯏꯅꯥꯎꯕ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯏ꯫ ꯀꯣꯛꯇꯁꯨ ꯏ ꯈꯔ ꯇꯥꯕꯅ ꯀꯣꯛ ꯉꯥꯎꯔꯤ ꯌꯦꯡꯂꯨꯕꯗ ꯀꯥꯟꯇ ꯂꯩꯔꯝꯗꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯐꯥꯝ ꯂꯣꯝꯗ ꯆꯠꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯐꯥꯝ ꯃꯥꯏꯀꯩꯗ ꯇꯝꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯐꯥꯝꯗꯨꯁꯨ ꯂꯩꯁꯅꯥꯅ ꯁꯤꯈꯤꯕ ꯃꯐꯝꯗꯨꯒ ꯈꯔ ꯈꯖꯤꯛ ꯅꯛꯅꯩ꯫ ꯀꯥꯟꯇꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯀꯥꯟꯇ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯊꯛꯇ ꯅꯟꯊꯗꯨꯅ ꯇꯧꯕꯗꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯇꯧꯔꯛꯂꯤ꯫ ꯀꯥꯟꯇ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯥꯅ ꯈꯣꯡ 2-3 ꯊꯥꯡꯕꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯈꯣꯡꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯏ꯫ ꯃꯍꯥꯛ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯎꯄꯥꯏ ꯂꯩꯇꯦ, ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯏꯅꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯏꯅꯥꯎꯕꯅ, ꯏꯇꯥꯎ ꯀꯩꯗꯧꯔꯦ? ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯏꯅꯥꯎꯕꯗꯤ ꯃꯇꯝꯗꯨꯁꯨ ꯅꯪꯍꯧꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯀꯥꯟꯇꯒꯤ ꯈꯨꯠꯇꯨ ꯁꯝꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯁꯅꯥꯅ ꯁꯤꯈꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯀꯥꯟꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯉꯁꯥꯏꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ꯫
ꯈꯪꯍꯧꯗꯅ ꯂꯩꯁꯅꯥꯒꯤ ꯊꯋꯥꯏꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯏꯅꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯂꯩꯁꯅꯥꯅ, ꯑꯁꯤꯅꯁꯨ ꯄꯦꯟꯗ꯭ꯔꯤ꯫ ꯏꯅꯥꯎꯕꯅ, ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯂꯩꯁꯅꯥꯅ, ꯃꯥꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯍꯜꯂꯨ꯫ ꯏꯅꯥꯎꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯈꯤꯗꯨꯅ, ꯍꯥꯠꯀꯅꯤ, ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯤꯗꯤ ꯃꯤ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ, ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯅꯪꯗꯤ ꯇꯥꯏꯕꯪꯗ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯅꯪꯃꯨꯛ ꯐꯠꯇꯕ ꯃꯤ ꯃꯥꯂꯦꯝꯗ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯅꯪ, ꯑꯩꯅꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯔꯤꯕ ꯎꯇꯨꯞꯇꯨꯅ ꯀꯥꯟꯇꯒꯤ ꯃꯀꯣꯛꯇ ꯑꯅꯤꯔꯛ ꯀꯟꯕꯗ ꯀꯥꯟꯇ ꯃꯀꯣꯛ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯇꯥꯔꯦ꯫ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ꯫ ꯀꯥꯟꯇꯅ ꯋꯥꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯀꯥꯟꯇꯁꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯂꯩꯁꯅꯥꯅ, ꯗꯥꯏꯅꯥꯎꯕ, ꯑꯩ ꯄꯦꯜꯂꯦ, ꯃꯊꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ꯫ ꯗꯥꯏꯅꯥꯎꯕ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯅꯥꯎꯕꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯅꯥ, ꯅꯪꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥꯒꯤ ꯊꯋꯥꯏ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤ꯫ ꯏꯅꯥꯎꯕꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯅꯥꯒꯤ ꯊꯋꯥꯏꯅ ꯃꯃꯤ ꯁꯥꯝꯈꯤꯕ ꯃꯥꯏꯀꯩꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯇꯝ ꯋꯥꯔꯤ ꯀꯣꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫